Ngarang numidang pung tara makairom tarakpa ADUWAIDA KUKI KHUTLAI PAIBA SHING IMPHAL East District ke LAMLAI SG manung chen LEIBA Thamnapokpi AMADI YAINGANGPOKPI ke MANINGDA LEIBA CHING DAGI Thamnapokpi Khul Tamna Nongmei round kaya Kapsillakhre Press na fangba pao magi matung inna KUKI KHUTLAI PAIBA SHING aduna Thamnapokpi Khul Tamna pung amarom Nongmei round kaya Kapsillakhre haire Laibak fabadagi thodok aduda asok apan yawbugi pau dileite KUKI SHINGna Nongmei round kaya kaplakpa aduda khul ngakpa SHINGna so Nongmei round handuna kapkhe Thamnapokpi khulda leiriba BSF amadi anakpada leiba army SHINGna Nongmei kaplakliba chinggi maikai adonda karigumba makal amatagi action lokhatkide haire adumakpu chingyada leiriba maitei khul SHINGda search light masing thingamdana kaplaki haire Thodok adugi matangda mafam adugi khunja SHINGna phangdorakpagi matung inna mafam asida KUKI SHINGna Nongmei Kapsillakhpa ase ngarang numidangi thodok asina ahanba nate ngaihak leitana athengba yawdana kapningba matamda kaplakpa ase matam sangna tawdun lakle attack tawrakliba SHINGda authority na matik chaba action lokhat haningbagi apamba du maikai asomda leiriba khunja SHINGna phangdorakle